ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯨꯟꯁꯤ ꯍꯤꯗꯦꯟꯗ ꯏꯔꯩ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯏꯕꯤꯅ ꯃꯌꯥꯡꯂꯝꯕꯝ ꯁꯨꯃꯇꯤ ꯆꯅꯨ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯩꯁꯥꯒ ꯑꯃꯠꯇ ꯌꯥꯎꯗꯦꯗ꯫ ꯁꯪꯂꯞ ꯉꯥꯡꯕ ꯔꯤꯇꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯄ꯭ꯔꯦꯝꯀꯨꯃꯥꯔꯤ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯊꯣꯛꯂꯛꯏ꯫ ꯃꯜꯂꯕ ꯃꯣꯠꯂꯕ ꯐꯤꯖꯣꯜꯅ ꯐꯤꯖꯦꯠꯅꯕ ꯃꯤꯌꯥꯏ ꯆꯜꯂꯦ ꯍꯥꯏꯕ ꯌꯥꯔꯕ ꯅꯨꯄꯥ ꯑꯃ ꯔꯤꯇꯥꯒꯤ ꯅꯥꯀꯟꯗ ꯃꯈꯨꯠ ꯇꯦꯡꯊꯣꯛꯇꯨꯅ ꯂꯦꯞꯂꯝꯕꯗꯣ ꯎꯔꯛꯏ꯫ ꯃꯍꯥꯛ ꯍꯦꯛ ꯎꯕꯗ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯤ ꯂꯥꯏꯅ ꯈꯪꯏ꯫ ꯄ꯭ꯔꯦꯝꯀꯨꯃꯥꯔꯤꯅ ꯄꯩꯁꯥꯔꯣ ꯍꯥꯏꯔꯒ ꯕꯦꯛ ꯍꯥꯡꯗꯣꯛꯄ ꯍꯧꯕꯗ ꯔꯤꯇꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯣ ꯄ꯭ꯔꯦꯝꯀꯨꯃꯥꯔꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯄ꯭ꯔꯦꯝꯀꯨꯃꯥꯔꯤꯅ ꯂꯨꯄꯥ 2 ꯆꯠꯄꯤꯒꯤ ꯅꯣꯠ ꯑꯃ ꯄꯤꯕꯗ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡꯅ ꯄ꯭ꯔꯦꯝꯀꯨꯃꯥꯔꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯥ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯄ꯭ꯔꯦꯝꯀꯨꯃꯥꯔꯤ ꯑꯃꯁꯨꯡ ꯔꯤꯇꯥ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯑꯁꯨꯝ ꯆꯠꯂꯝꯂꯕꯗꯤ ꯅꯨꯄꯥ ꯑꯗꯨꯒ ꯊꯦꯡꯅꯔꯝꯂꯣꯏ꯫ ꯃꯤ ꯌꯥꯝꯅ ꯑꯣꯝꯁꯤꯟꯅꯩ, ꯀꯔꯤ ꯇꯧꯅꯕ ꯌꯥꯎꯕꯅꯣ ꯍꯥꯏꯅ ꯃꯕꯥꯅꯤ ꯁꯥꯏꯀꯜꯗꯒꯤ ꯀꯨꯝꯊꯗꯨꯅ ꯂꯥꯞꯂꯞ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯅꯤ ꯅꯨꯄꯥꯅ ꯆꯪꯂꯛꯂꯤꯕꯗꯨ꯫ ꯃꯗꯨ ꯃꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯇꯟꯖꯥ ꯑꯃꯅꯤ꯫ ꯁꯥꯏꯀꯜ ꯊꯦꯡꯖꯤꯟꯅꯕꯅꯤ, ꯊꯣꯏꯅ ꯑꯁꯣꯛꯄ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯅꯕ ꯇꯧꯗꯨꯅ ꯁꯥꯏꯀꯜ ꯇꯣꯡꯈꯠꯇꯨꯅ ꯂꯥꯛꯂꯦ꯫ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡꯗ ꯄ꯭ꯔꯦꯝꯀꯨꯃꯥꯔꯤꯅ ꯆꯥꯛꯅꯤꯕꯗꯨꯗ ꯄꯩꯁꯥ ꯄꯤꯕꯗꯨꯗ ꯔꯤꯇꯥꯗꯨ ꯏꯀꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯂꯨꯄꯥ 2 ꯄꯤꯕꯗꯨꯗ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ, ꯊꯧꯖꯥꯟ ꯍꯩꯕꯤꯅꯤ ꯍꯥꯏꯔꯝꯂꯅꯤ꯫ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯎꯗ꯭ꯔꯦ, ꯌꯥꯎꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯑꯇꯣꯟ ꯑꯇꯥꯅ ꯅꯤꯕꯁꯤ ꯎꯕꯗ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤꯗ꯫ ꯂꯨꯄꯥ 2ꯗꯣ ꯃꯥꯗꯤ ꯀꯌꯥꯗ ꯌꯥꯝꯅ ꯈꯟꯈ꯭ꯔꯕꯅꯣ? ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯃꯗ ꯄꯪꯂꯣꯏ ꯃꯔꯣꯏ ꯊꯣꯛꯏ"꯫ ꯔꯤꯇꯥꯅ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, "ꯃꯇꯦꯡꯕꯨ ꯄꯥꯡꯒꯦ ꯍꯥꯏꯔꯕꯗꯤ ꯄꯥꯡꯐꯝꯒꯤ ꯄꯥꯡꯐꯝ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯁꯤꯗꯤ ꯁꯦꯜ ꯌꯥꯎꯗꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯒꯅꯤꯗꯤ ꯅꯠꯇ꯭ꯔꯦ꯫ ꯅꯣꯡꯃꯅ ꯐꯤꯕꯝ ꯆꯥꯗꯕꯁꯤꯡꯅ ꯅꯤꯅꯤ, ꯅꯣꯡꯃ ꯑꯃꯅ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜꯅ ꯂꯝꯕꯤꯗ ꯊꯠꯂꯤ ꯍꯥꯏꯔꯨꯔꯒ ꯑꯗꯨꯒꯤꯅꯤ ꯑꯗꯥꯒꯤꯅꯤ, ꯌꯨꯝꯗꯅ ꯃꯔꯣꯟ ꯑꯃ ꯂꯩꯀꯥꯏ ꯀ꯭ꯂꯕꯀꯤ ꯑꯗꯨ ꯁꯦꯝꯒꯗꯧꯔꯤ, ꯑꯗꯥ ꯂꯩꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯍꯥꯎꯆꯤ ꯇꯤꯀꯦꯠ, ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒꯤꯅ ꯃꯔꯣꯟ ꯑꯃ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥꯒꯤ ꯆꯦꯔꯤꯇꯤ ꯇꯤꯀꯦꯠ ꯂꯧꯍꯧꯗ꯭ꯔꯦ꯫ ꯏꯖꯠ ꯂꯩꯒ ꯂꯩꯇꯦꯒ ꯅꯤꯡꯊꯤꯅ ꯐꯅ ꯉꯥꯡꯅꯕꯤꯗꯦ꯫ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯤꯡꯒꯤ ꯃꯅꯦꯝ ꯃꯀꯨ ꯂꯩꯇꯕꯁꯤꯡꯒꯤ ꯁꯣꯔꯥꯠ ꯕꯥꯔꯇꯣꯟ, ꯃꯅꯥꯎ ꯅꯨꯄꯥ ꯂꯨꯍꯣꯡꯕꯒꯤ, ꯃꯆꯥ ꯃꯅꯥ ꯍꯨꯠꯄꯒꯤ ꯄꯣꯛꯄꯥꯡꯅ ꯃꯔꯣꯟ ꯑꯃ ꯅꯣꯡꯃꯇ ꯂꯦꯞꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯀꯅꯥꯅꯕꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯣꯏꯅꯣ? ꯇꯣꯂꯣꯞꯅ ꯍꯩꯀ꯭ꯔꯨ ꯃꯅꯥꯗ ꯌꯣꯝꯗꯅ ꯐꯪꯉꯦ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯇꯣꯂꯣꯞ ꯆꯥꯔꯕꯅꯤ ꯍꯥꯏꯕꯁꯤꯗ ꯀꯔꯤꯃꯠꯇ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯋꯥꯏꯅꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨꯗꯤ ꯇꯁꯦꯡꯅ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯗ ꯈꯨꯠ ꯀꯟꯕ ꯀꯥꯡꯕꯨꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯌꯥꯎꯔꯒ ꯄꯤꯕꯁꯨ ꯌꯥꯕ, ꯌꯥꯎꯗ꯭ꯔꯒ ꯇꯣꯛꯄꯁꯨ ꯌꯥꯕ ꯑꯇꯣꯟ ꯑꯇꯥꯗ ꯇꯥꯏꯅꯕ, ꯁꯥꯎꯅꯕꯕꯨꯗꯤ ꯀꯔꯤ ꯇꯧꯅꯅꯤ? ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯁꯦꯠꯇꯕꯗꯤ ꯌꯥꯗꯦ, ꯆꯥꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯃꯔꯣꯝꯗ ꯃꯤꯑꯣꯏꯕ ꯀꯅꯥꯁꯨ ꯃꯤꯈꯥ ꯄꯣꯟꯅ ꯍꯤꯡꯕ ꯂꯩꯄꯣꯠ ꯅꯠꯇꯦꯗ꯫ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯅꯤꯗꯨꯅ ꯈꯥꯡꯕꯒꯤ ꯋꯥꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯥꯅ ꯆꯨꯝꯅꯕ ꯄ꯭ꯔꯃꯥꯟ ꯀꯌꯥ ꯄꯨꯊꯣꯛꯅꯗꯨꯅ ꯉꯥꯡꯅ ꯂꯥꯛꯄꯅ ꯈꯥꯒꯦꯝ ꯄꯜꯂꯤ ꯌꯧꯔꯛꯄ ꯈꯪꯍꯧꯗꯦ꯫ ꯔꯤꯇꯥ ꯃꯌꯨꯝ ꯃꯄꯥ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ ꯄ꯭ꯔꯦꯝꯀꯨꯃꯥꯔꯤꯅ ꯃꯗꯣ ꯃꯇꯦꯛ ꯈꯔ ꯊꯧꯗꯔꯛꯂꯦ꯫ ꯃꯗꯣ ꯉꯥꯏꯔꯕ ꯑꯗꯨꯗꯗꯤ ꯄ꯭ꯔꯦꯝꯀꯨꯃꯥꯔꯤ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯛꯏ꯫ ꯆꯣꯏ ꯆꯥꯡ ꯍꯩꯔꯕ ꯃꯥꯒꯤ ꯋꯥꯈꯜꯅ ꯆꯥꯡꯗꯝꯅꯕ ꯍꯧꯔꯛꯏ꯫ ꯐꯤꯖꯦꯠꯇ ꯐꯤꯕꯝꯗ ꯃꯍꯥꯛ ꯑꯗꯨꯒ ꯀꯌꯥꯗ ꯈꯦꯠꯅꯈ꯭ꯔꯕ! ꯑꯃꯅ ꯅꯤꯔꯤꯕ ꯑꯗꯨꯒ ꯑꯃꯅ ꯄꯤꯔꯒ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ! ꯃꯈꯣꯏꯅꯤꯒꯤ ꯋꯥꯈꯜ ꯀꯌꯥꯗ ꯈꯦꯠꯅꯈ꯭ꯔꯕꯅꯣ? ꯃꯤꯑꯣꯏꯕ ꯀꯧꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯆꯩꯊꯦꯡ, ꯑꯋꯥꯠꯄꯒꯤ ꯆꯩꯅꯥ ꯑꯃꯃꯝꯗꯤ ꯂꯩꯅꯕ ꯉꯥꯛꯇꯅꯤ, ꯃꯔꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ꯫ ꯑꯗꯨꯕꯨ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯃꯤꯒ ꯃꯤꯃꯥꯟꯅꯗꯕꯒꯤ ꯈꯪꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯑꯃꯁꯨ ꯃꯇꯝ ꯈꯨꯗꯤꯡ ꯂꯣꯏꯆꯦꯟꯅꯔꯤ꯫
ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯃꯄꯣꯛ ꯑꯗꯨꯕꯨ ꯀꯌꯥꯗ ꯄꯦꯟꯖꯔꯝꯂꯣꯏꯗꯕ ꯎꯉꯝꯗ꯭ꯔꯕ ꯋꯥꯈꯜ ꯄꯨꯂꯨꯝꯅ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯍꯜꯂꯕꯤ ꯄꯦꯡ ꯀꯨꯃꯥꯔꯤ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯒ ꯐꯃꯨꯡꯗ ꯆꯪꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯅ ꯄꯣꯊꯥꯍꯟꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯉꯁꯤꯒꯤ ꯏꯅꯧ ꯅꯧꯕ ꯊꯧꯗꯣꯛꯅ ꯃꯇꯝ ꯑꯃꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯇꯨꯕꯨ ꯄꯨꯔꯛꯇꯨꯅ ꯋꯥꯈꯜ ꯃꯤꯃꯥꯡꯗ ꯊꯝꯕꯤꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛꯇ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯗꯪꯕꯨ ꯅꯤꯡꯁꯤꯡꯂꯕ ꯊꯣꯛꯂꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯍꯟꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯐꯅꯃꯛ ꯅꯤꯡꯁꯤꯡꯗꯨꯅꯁꯨ ꯁꯛꯈꯪꯅꯗꯕ ꯃꯥꯒ ꯑꯃꯨꯛꯇꯪ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤꯁꯨ ꯑꯣꯏꯊꯣꯛꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛ ꯈꯪꯖꯩ꯫ ꯀꯔꯝꯅꯕꯨ ꯊꯦꯡꯅꯒꯅꯤ? ꯑꯃꯅ ꯂꯦꯞꯇꯕ ꯏꯆꯦꯜꯂꯛꯀꯤ ꯏꯔꯩꯅꯤ, ꯑꯃꯅ ꯍꯤꯗꯦꯟꯅꯤ꯫ ꯄꯦꯡ ꯀꯨꯃꯥꯔꯤꯒꯤ ꯅꯣꯛꯅꯤꯡꯈ꯭ꯔꯕ ꯋꯥꯐꯝ ꯑꯃꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯀꯨꯆꯨ ꯉꯧꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯐꯦꯠ ꯃꯨꯟꯅꯒ ꯌꯦꯡꯂꯝꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯇꯨ ꯑꯣꯏꯔꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯃꯤꯍꯨꯟ ꯑꯃ ꯍꯦꯛꯇ ꯑꯣꯜꯂꯛꯄꯗꯨꯅꯅꯤ꯫ ꯃꯥꯅ ꯎꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯍꯧꯈꯤꯕ ꯃꯇꯝꯁꯤꯅ ꯁꯛꯐꯝ ꯍꯣꯡꯍꯟꯗꯨꯅ ꯃꯁꯥꯃꯛꯅ ꯃꯃꯥꯡꯗ ꯂꯦꯞꯂꯕ ꯐꯥꯎꯕꯗ ꯈꯪꯗꯕ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯐꯝꯁꯤꯗꯤ ꯈꯜꯂꯨꯕ ꯇꯧꯗꯦ꯫ ꯁꯛꯈꯪꯗꯕ ꯄꯥꯈꯪ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯖꯕ ꯃꯁꯛꯇꯨ ꯈꯛꯇꯅ ꯅꯠꯇꯦ, ꯃꯤꯠꯃꯥꯡꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯀꯤ ꯃꯁꯤꯡꯅ ꯌꯥꯝꯂꯤ ꯃꯈꯩ ꯃꯥꯒꯤ ꯁꯛꯇꯝꯗꯤ ꯂꯛꯁꯤꯟꯕ ꯉꯝꯂꯛꯇꯕ ꯌꯥꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯤꯠꯌꯦꯡꯅ ꯍꯥꯏꯕꯤꯔꯝꯕ ꯊꯃꯣꯏꯒꯤ ꯋꯥꯍꯩ ꯀꯌꯥꯗꯤ ꯄꯦꯡ ꯀꯨꯃꯥꯔꯤꯒꯤ ꯄꯨꯟꯁꯤꯅ ꯂꯣꯏꯗꯨꯅ ꯆꯠꯈꯤꯗ꯭ꯔꯤ ꯐꯥꯎꯕ ꯀꯥꯎꯔꯣꯏ ꯈꯜꯂꯤ꯫ ꯖꯨꯟ ꯊꯥꯒꯤ ꯅꯨꯡꯁꯥ ꯌꯥꯛꯅ ꯁꯥꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯕ ꯑꯣꯏꯅ ꯄꯦꯡ ꯀꯨꯃꯥꯔꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯁꯥꯏꯟꯁ ꯐꯤꯛꯁꯟꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯔꯤ꯫ ꯃꯇꯝꯁꯤꯗ ꯑꯋꯥꯡ ꯊꯪꯕ ꯁꯨꯃꯥꯡ ꯃꯆꯤꯟꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯄꯦꯡ ꯀꯨꯃꯥꯔꯤꯒꯤ ꯃꯃꯥ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ꯫ "ꯀꯔꯤ ꯍꯥꯏꯕ? ꯏꯃꯣꯆꯥ ꯏꯁꯤꯡꯗ ꯇꯥꯔꯦꯕ?" ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯦꯡ ꯀꯨꯃꯥꯔꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ "ꯍꯥ, ꯏꯁꯤꯡꯗ ꯇꯥꯔꯦꯕ?" ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥꯃꯛ ꯇꯨꯡꯗ ꯃꯥꯡꯗ ꯆꯦꯟꯃꯤꯟꯅꯔꯛꯂꯦ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯁꯥ ꯅꯥꯟꯕ ꯄꯥꯈꯪ ꯑꯃꯁꯨ ꯌꯥꯝꯅ ꯐꯤꯡꯅ ꯂꯩꯔꯛꯇꯒꯤ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯍꯥꯛ ꯑꯉꯥꯡꯗꯨ ꯂꯧꯈꯠꯄ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯎꯕꯗ ꯑꯁꯨꯝ ꯈꯪꯕ ꯉꯝꯃꯤ꯫ ꯄꯦꯡ ꯀꯨꯃꯥꯔꯤ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯋꯥꯡ ꯑꯣꯜꯂꯤ꯫ ꯀꯣꯟꯊꯣꯡ ꯍꯦꯛ ꯀꯥꯟꯊꯣꯛꯄꯒ ꯂꯩꯔꯛ ꯑꯁꯨꯝ ꯂꯩꯔꯦ꯫ ꯄꯨꯈ꯭ꯔꯤꯒ ꯀꯣꯟꯊꯣꯡꯒꯁꯨ ꯏꯔꯥꯞ ꯂꯥꯞꯅꯗ꯭ꯔꯦ꯫ ꯂꯩꯔꯛꯇꯒꯤ ꯄꯨꯈ꯭ꯔꯤ, ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯩꯔꯛ ꯏꯎ ꯎꯅꯔꯦ꯫ ꯁꯛꯈꯪꯗꯕ ꯄꯥꯈꯪꯗꯨꯅ ꯂꯩꯔꯛꯇ ꯆꯠꯂꯤꯉꯩꯗ ꯑꯉꯥꯡꯅ ꯏꯁꯤꯡꯗ ꯇꯥꯈꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏꯕꯅꯤ꯫ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯊꯗꯨꯅ ꯑꯉꯥꯡ ꯂꯧꯈꯠꯂꯦ꯫ ꯃꯥꯅ ꯑꯉꯥꯡ ꯂꯧꯈꯠꯄꯒ ꯄꯦꯡ ꯀꯨꯃꯥꯔꯤ ꯃꯃꯥ ꯃꯆꯥꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯌꯧꯕꯒ ꯃꯥꯟꯅꯔꯦ꯫ ꯃꯍꯥꯛ ꯏꯃꯧ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯀꯥꯈꯠꯂꯛꯏ꯫ ꯀꯪꯐꯥꯟ ꯌꯧꯕꯒ ꯏꯃꯧ ꯃꯆꯥꯒꯤ ꯃꯈꯣꯡ ꯑꯅꯤ ꯄꯥꯏꯗꯨꯅ ꯃꯌꯥꯗ ꯆꯪꯕ ꯏꯁꯤꯡ ꯅꯤꯛꯊꯣꯛꯂꯦ꯫ ꯑꯆꯣꯠꯄ ꯐꯤ ꯃꯔꯣꯟ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯃꯌꯥꯝꯅ ꯂꯥꯡꯕꯗ ꯃꯐꯝꯗꯨ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔꯦ꯫ ꯆꯪꯂꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯔꯝ ꯍꯥꯏꯅ ꯇꯥꯔꯤꯕꯅꯣ ꯍꯪꯕ ꯋꯥꯍꯪꯇꯅ ꯃꯐꯝꯗꯨ ꯏꯔꯥꯡ ꯂꯥꯡꯏ꯫ ꯁꯥꯟꯅꯃꯤꯟꯅꯔꯝꯕ ꯑꯉꯥꯡ ꯑꯅꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯀꯨꯝꯂꯛꯏ꯫ ꯁꯤꯗꯒꯤ ꯂꯩꯁꯤꯡꯁꯤ ꯍꯦꯛꯄꯗ ꯇꯥꯔꯤꯕ꯫ ꯄꯨꯈ꯭ꯔꯤꯒꯤ ꯃꯃꯥꯡꯗ ꯍꯧꯕ ꯂꯩꯁꯤꯡꯗ ꯊꯤꯟꯗꯨꯅ ꯇꯥꯛꯏ꯫ ꯍꯦꯛ ꯇꯥꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯧꯈꯠꯄꯅꯤꯅ ꯏꯁꯤꯡ ꯏꯊꯛ ꯊꯛꯇꯦ꯫ ꯑꯆꯣꯠꯄ ꯃꯐꯤ ꯃꯔꯣꯟ ꯂꯧꯊꯣꯛꯄꯤꯗꯨꯅ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯄꯤꯕ ꯑꯗꯨꯒ ꯏꯃꯧ ꯃꯆꯥ ꯃꯃꯤꯠ ꯇꯔꯨ ꯇꯔꯨꯅ ꯄꯥꯡꯂꯦ꯫ ꯑꯉꯥꯡꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯉꯥꯡꯗ ꯌꯦꯡꯅꯔꯝꯕ ꯃꯃꯤꯠꯁꯤꯡꯗꯣ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯁꯥ ꯆꯣꯠꯂꯦ ꯀꯧꯕ ꯃꯈꯩ ꯊꯋꯥꯏ ꯌꯥꯎꯅ ꯑꯉꯥꯡ ꯂꯛꯀꯟꯅꯔꯤꯕ
ꯁꯛꯈꯪꯗꯕ ꯄꯥꯈꯪꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯔꯛꯂꯦ꯫ "ꯏꯕꯨꯡꯉꯣꯅ ꯂꯧꯈꯠꯂꯤꯔꯥ? ꯏꯕꯨꯡꯉꯣꯗꯤ ꯀꯃꯥꯏꯅ ꯊꯦꯡꯅꯔꯤꯕꯅꯣ?" ꯃꯌꯥꯝꯅ ꯍꯪꯅꯔꯛꯏ꯫ ꯁꯛꯈꯪꯗꯕ ꯄꯥꯈꯪꯗꯨꯅ ꯂꯩꯔꯛꯇ ꯃꯈꯨꯠꯅ ꯊꯤꯜꯂꯒ ꯑꯦ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯨꯃꯥꯔꯤ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯌꯥꯝꯁꯨ ꯃꯉꯣꯟꯗ ꯐꯥꯎꯔꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯏ꯫ ꯁꯣꯟꯊꯥꯡꯅꯅ ꯃꯔꯣꯟ ꯊꯣꯛꯇꯕꯅꯤꯅꯦ ꯍꯥꯏꯅꯩ꯫ ꯃꯍꯥꯛ ꯍꯦꯛ ꯎꯕꯗ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯈꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯅꯗꯦ꯫ ꯁꯛꯇꯝꯒ ꯑꯣꯏꯔꯝꯂꯤꯕꯗꯨꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ꯫ "ꯈꯨꯗꯩ ꯑꯃꯠꯇ ꯄꯤꯌꯨꯅꯦ, ꯃꯐꯤ ꯃꯔꯣꯟ ꯑꯆꯣꯠꯄꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯍꯜꯂꯨꯅꯦ", ꯏꯅꯦ ꯇꯃꯨꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯝꯃ ꯔꯥꯁꯤꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ "ꯀꯨꯃꯥꯔꯤ, ꯈꯨꯗꯩ ꯑꯃꯠꯇ ꯂꯧꯊꯣꯛꯎꯆꯣꯗꯅ, ꯀꯔꯤꯅꯣ ꯂꯦꯞꯇꯨꯅ ꯑꯁꯨꯝ ꯂꯩꯔꯤꯗꯨꯕꯣ? ꯏꯃꯥꯕꯣꯛ ꯇꯣꯟꯗꯣꯟꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯤ꯫ ꯁꯑꯣꯡ ꯁꯕꯥꯟꯅ ꯐꯖꯔꯤꯕ, ꯃꯁꯛ ꯃꯇꯧꯅ ꯆꯪꯈꯣꯜꯂꯤꯕ, ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯏꯗꯀꯣ꯫ ꯀꯗꯥꯏꯗ ꯂꯩꯕ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯕꯨ ꯑꯣꯏꯔꯤꯒꯕ? ꯃꯔꯣꯟ ꯊꯣꯛꯇꯕ ꯍꯥꯏꯕꯁꯤꯗꯗꯤ ꯉꯥꯡꯅꯕ ꯁꯛꯅꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦꯗꯣ꯫ "ꯈꯨꯗꯩꯁꯤ ꯍꯣꯡꯗꯣꯛꯄꯤꯌꯨ", ꯀꯨꯃꯥꯔꯤꯅ ꯁꯛꯈꯪꯗꯕ ꯄꯥꯈꯪꯗꯨꯗ ꯈꯨꯗꯩ ꯄꯤ꯫ ꯁꯛꯈꯪꯗꯕ ꯄꯥꯈꯪꯗꯨꯅ ꯈꯨꯗꯩꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯏ꯫ "ꯃꯥꯒꯤꯁꯤ ꯐꯃꯜꯂꯤ ꯍꯥꯏꯔꯤ ꯃꯥꯜꯂꯦꯅꯦ꯫ ꯐꯁꯅꯨ, ꯍꯣꯡꯇꯣꯛꯎ꯫ ꯃꯥꯅ ꯃꯥꯒꯤ ꯑꯆꯣꯠꯄ ꯐꯤꯁꯤꯡꯗꯨ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯣꯛꯀꯗꯕꯒꯤ ꯇꯧꯕꯗꯨꯗ ꯅꯨꯡꯁꯤꯇꯣꯟꯕꯤꯅ "ꯏꯕꯨꯡꯉꯣ ꯌꯥꯅꯤ, ꯏꯃꯥ ꯁꯨꯒꯦ" ꯍꯥꯏꯅ ꯂꯧꯁꯤꯜꯂꯤ꯫ ꯁꯨꯍꯜꯂꯨ ꯍꯥꯏꯔꯝꯂꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤꯗ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕ ꯂꯣꯏꯔꯗꯨꯅ ꯁꯛꯈꯪꯗꯕ ꯄꯥꯈꯪꯗꯨ ꯃꯪꯒꯣꯜꯒꯤ ꯗꯥꯔꯤ ꯃꯆꯤꯟꯗ ꯐꯗꯤ ꯁꯥꯄꯣꯟ ꯊꯝꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯡꯁꯤꯇꯣꯟꯕꯤ ꯊꯣꯔꯛꯇꯨꯅ ꯏꯃꯨꯡꯗ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯦ꯫ ꯐꯤꯁꯤꯡꯗꯨ ꯀꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯂꯩꯈꯤꯕ ꯇꯥꯔꯤ꯫ ꯀꯨꯃꯥꯔꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯥꯟꯅ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛꯇꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯁꯝꯅꯧ ꯌꯥꯈꯤꯗ꯭ꯔꯦ꯫ ꯄꯥꯔꯤꯕ꯭ꯔꯥ ꯌꯦꯡꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯛꯏ꯫ ꯃꯥꯒꯤꯁꯨ ꯃꯃꯤꯡ ꯑꯃꯗꯤ ꯂꯩꯔꯝꯅꯤꯀꯣ? ꯀꯔꯤ ꯃꯃꯤꯡ ꯀꯧꯔꯝꯒꯗꯒꯦ? ꯃꯃꯤꯡ ꯂꯩꯐꯝ ꯍꯪꯗꯨꯅ ꯉꯥꯡꯅ ꯁꯪꯅꯕ ꯌꯥꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯃꯥꯁꯨ ꯃꯇꯣꯝꯇ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯐꯒꯗꯕꯅꯤ꯫ ꯅꯨꯡꯁꯤꯇꯣꯟꯕꯤ ꯆꯪꯂꯛꯏ꯫ ꯁꯛꯈꯪꯗꯕ ꯄꯥꯈꯪꯗꯨꯗ ꯍꯪꯉꯤ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯆꯥꯛꯀꯗꯤ ꯆꯥꯔꯛꯂꯕꯔꯣ?" ꯃꯈꯨꯠꯅ ꯆꯥꯛ ꯆꯥꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠꯇ ꯃꯉꯛ ꯅꯣꯝꯃꯤ꯫ "ꯋꯥꯗꯤ ꯆꯥꯕ꯭ꯔꯥ" ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯕꯗꯅ ꯃꯉꯛ ꯍꯥꯏꯔꯛꯏ꯫ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨ ꯈꯪꯂꯤꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ? ꯅꯨꯡꯁꯤꯇꯣꯟꯕꯤꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤ ꯇꯧꯅꯤ ꯑꯗꯨꯗꯤ? ꯏꯃꯥ, ꯀꯪꯍꯧꯒ ꯁꯤꯡꯖꯨꯒ ꯂꯩꯔꯨꯒꯦ." ꯍꯟꯗꯛꯁꯨ ꯁꯛꯈꯪꯗꯕ ꯄꯥꯈꯪꯗꯨ ꯍꯥꯏꯔꯒ ꯃꯈꯨꯠ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯒꯨꯝ ꯑꯃꯁꯨꯡ ꯋꯥꯍꯟꯊꯣꯛ ꯈꯪꯕꯒꯨꯝꯅ ꯍꯥꯏꯅꯕ ꯂꯩ, ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯤꯕꯁꯦ ꯃꯅꯥ ꯇꯥꯗꯕꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯧꯁꯤꯗꯤ ꯇꯥꯕꯒꯤ ꯃꯇꯧꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯃꯤꯠ ꯎꯗ꯭ꯔꯕ, ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯕ, ꯐꯤꯚꯝ ꯁꯣꯏꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯌꯥꯝ ꯋꯥꯔꯝꯒꯗꯒꯦ ꯍꯥꯏꯕꯁꯦ ꯀꯨꯃꯥꯔꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ꯫ ꯉꯁꯤꯗꯤ ꯈꯜꯂꯔꯣꯏ, ꯀꯌꯥ ꯈꯜꯂꯨꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯍꯟꯅ ꯈꯜꯂꯛꯏ꯫ ꯃꯍꯥꯛ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯊꯃꯣꯏ ꯄꯥꯜꯂꯤ꯫ ꯑꯋꯥꯕ ꯇꯥꯔꯕ, ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯤꯕꯁꯤꯡꯕꯨ ꯇꯦꯡꯕꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩ꯫ ꯏꯪꯒꯤꯠꯅ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝ ꯄꯥꯝꯕꯗ ꯐꯣꯡꯗꯣꯛꯄ ꯉꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯈꯪꯅꯤꯡꯕ ꯄꯣꯠꯁꯛ ꯑꯃ ꯍꯪꯅꯕꯒꯤ, ꯄꯨꯟꯁꯤꯗ ꯍꯛꯊꯦꯡꯅꯔꯛꯄ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯊꯧꯗꯣꯛ ꯑꯃ ꯇꯝꯂꯨꯅꯕꯒꯤ ꯋꯥꯍꯩꯗꯤ ꯂꯩꯇꯕꯒꯨꯝꯕꯅꯤ꯫ ꯍꯪꯅꯤꯡꯕ ꯇꯝꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯃꯣꯏꯗ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯕꯗ
ꯑꯣꯏꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯌꯥꯗ ꯑꯋꯥꯕꯒꯤ ꯃꯁꯛꯅꯣ? ꯁꯛꯈꯪꯗꯕ ꯄꯥꯈꯪꯗꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯥꯒꯤ ꯐꯤꯁꯤꯡꯗꯨ ꯀꯪꯕ꯭ꯔꯥ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯗꯕ ꯎꯕꯗ ꯏꯉꯛ ꯉꯛꯂꯦ꯫ ꯃꯥꯅ ꯐꯝꯂꯤꯕ ꯀꯥꯗꯨꯒ ꯊꯪꯅꯕ ꯑꯋꯥꯡ ꯊꯪꯕ ꯀꯥꯗꯨꯒꯤ ꯄꯔꯗꯥꯗꯨ ꯈꯤꯇꯪ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯀꯨꯃꯥꯔꯤꯅ ꯏꯁꯇ꯭ꯔꯤ ꯇꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯀꯨꯃꯥꯔꯤꯅ ꯌꯦꯡꯊꯣꯔꯛꯄꯒ ꯃꯤꯆꯥꯟꯅꯔꯦ꯫ ꯁꯛꯈꯪꯗꯕ ꯄꯥꯈꯪꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯀꯨꯃꯥꯔꯤꯅ ꯐꯤ ꯁꯦꯝꯕꯒꯤ ꯊꯝꯕ ꯇꯟꯖꯥꯗ ꯏꯁꯇ꯭ꯔꯤꯗꯨ ꯂꯧꯔꯦ꯫ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯅꯕ ꯃꯑꯣꯡꯗ ꯇꯛꯂꯦ꯫ ꯃꯥꯅ ꯐꯤ ꯇꯛꯄꯗꯨ ꯀꯨꯃꯥꯔꯤꯅ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯂꯩꯔꯦ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯐꯤ ꯇꯛꯄ ꯂꯣꯏꯗꯨꯅ ꯍꯥꯟꯅ ꯐꯝꯂꯝꯕ ꯀꯥꯗ ꯃꯄꯤ ꯁꯦꯠꯄ ꯆꯠꯈ꯭ꯔꯦ꯫ ꯁꯛꯈꯪꯗꯕ ꯄꯥꯈꯪꯗꯨ ꯃꯄꯤ ꯁꯦꯠꯄꯅꯆꯤꯡꯕ ꯂꯣꯏꯔꯗꯨꯅ ꯄꯔꯗꯥ ꯍꯥꯏꯒꯠꯂꯒ ꯑꯦ ꯍꯥꯏꯅ ꯃꯈꯨꯠꯅ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯀꯨꯃꯥꯔꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯈꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯀꯧꯊꯣꯛꯄ ꯆꯪꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯊꯣꯔꯛꯄꯒ ꯍꯪꯂꯩ, "ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯣ?" ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯅꯣꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ, "ꯁꯦ ꯂꯨꯄꯥ 30 ꯈꯛꯇꯅꯤ. ꯃꯁꯤꯅ ꯅꯪ ꯂꯝꯕꯤꯗ ꯀꯔꯤꯅꯣꯃ ꯆꯥꯀꯣ." ꯁꯛꯈꯪꯗꯕ ꯄꯥꯈꯪꯗꯨꯅ ꯄꯩꯁꯥꯗꯣ ꯃꯈꯨꯠꯅ ꯏꯟꯊꯣꯛꯂꯒ ꯑꯦ ꯍꯥꯏꯔꯒ ꯆꯠꯀꯗꯕꯒꯤ ꯇꯧꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯃꯥꯡꯗ ꯊꯠꯂꯒ, ꯂꯧꯁꯤꯜꯂꯨ, ꯏꯃꯥꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯤ. ꯅꯪ ꯁꯦꯔꯥꯟꯅꯅ ꯈꯟꯒꯅꯨ. ꯂꯧꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯁꯥꯎꯗꯣꯔꯤꯕꯅꯤ. ꯅꯪꯅ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯅꯅꯥꯎꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯝꯂꯒꯗꯕꯅꯤ. ꯅꯪꯒꯤ ꯂꯃꯟꯗꯤ ꯁꯤꯅ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯕ ꯂꯩꯕ ꯅꯠꯇꯦ." ꯉꯥꯡꯅ ꯄꯩꯁꯥꯗꯣ ꯃꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯟꯕꯤꯔꯦ꯫ ꯁꯛꯈꯪꯗꯕ ꯄꯥꯈꯪꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄꯁꯨ ꯆꯠꯇ꯭ꯔꯦ꯫ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯄꯤꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯐꯝꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯐꯝꯊꯔꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯎꯏꯊꯗꯅ ꯐꯝꯈꯤꯗꯕꯣꯏ ꯅꯤꯡꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯐꯝꯈꯣ, ꯅꯨꯡꯁꯥ ꯅꯦꯝꯊꯔꯒ ꯅꯤꯡꯊꯤꯅ ꯆꯠꯂꯨ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯃꯥꯔꯤꯁꯨ ꯇꯁꯦꯡꯅ ꯀꯨꯏꯊꯅ ꯐꯝꯈꯤꯗꯕꯣꯏ ꯅꯤꯡꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯩꯇꯥꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯕꯒꯨꯝ ꯇꯧꯅ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯛꯈꯪꯗꯕ ꯄꯥꯈꯪꯗꯨ ꯇꯞꯅ ꯆꯪꯂꯛꯂꯒ ꯀꯨꯃꯥꯔꯤꯒꯤ ꯇꯦꯕꯜꯗ ꯃꯃꯥꯅ ꯄꯤꯔꯝꯕ ꯂꯨꯄꯥ 30ꯗꯨ ꯊꯅꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯃꯥꯔꯤ ꯆꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯍꯥꯏꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯇꯥꯟꯅꯔꯛꯏ꯫ ꯃꯍꯥꯛ ꯇꯥꯁꯤꯟꯅꯗꯅ ꯊꯣꯛꯈꯤꯒꯗꯕꯒꯤ ꯇꯧꯏ꯫ ꯀꯨꯃꯥꯔꯤ ꯍꯟꯗꯛꯇꯤ ꯈꯣꯟ ꯀꯜꯂꯞ ꯍꯥꯏꯔꯛꯏ, "ꯑꯃꯨꯛꯇ ꯉꯥꯏꯈꯣꯃꯤ." ꯃꯍꯥꯛ ꯐꯝꯐꯝ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯀꯥꯟꯊꯣꯛꯄꯗ ꯉꯥꯏꯔꯤ꯫ ꯀꯨꯃꯥꯔꯤꯅ ꯈꯣꯟ ꯀꯜꯂꯞ ꯍꯥꯏꯔꯛꯄꯗꯨꯗ ꯂꯦꯞꯂꯦ꯫ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯨꯃꯥꯔꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯀꯨꯃꯥꯔꯤꯅ ꯄꯩꯁꯥꯗꯨ ꯄꯤꯔꯒ ꯍꯥꯏ, "ꯃꯁꯤ ꯂꯧꯕꯤꯔꯔꯣꯏ ꯍꯥꯏꯔꯕꯗꯤ ꯏꯃꯥꯗ ꯑꯣꯏꯅ ꯍꯟꯕꯤꯔꯝꯃꯨ. ꯑꯩꯅ ꯄꯤꯖꯕ ꯅꯠꯇꯦ." ꯃꯍꯥꯛ ꯄꯩꯁꯥꯁꯨ ꯂꯧꯗꯦ, ꯀꯨꯃꯥꯔꯤꯗ ꯌꯦꯡꯕꯁꯨ ꯇꯣꯛꯇꯦ꯫ ꯃꯥꯅ ꯂꯧꯗ꯭ꯔꯕꯗ ꯀꯨꯃꯥꯔꯤꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯣꯝ ꯁꯦꯜ ꯅꯤꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯈꯪꯖꯩ. ꯃꯔꯝ ꯆꯥꯗꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯄꯥꯝꯕ ꯃꯤꯅꯤ ꯍꯥꯏꯅꯁꯨ ꯂꯧꯖꯗꯦ." ꯃꯍꯥꯛ ꯆꯤꯡ ꯂꯦꯝꯅ ꯂꯦꯞꯇꯨꯅ ꯀꯨꯃꯥꯔꯤꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯇꯥꯏ꯫ ꯀꯨꯃꯥꯔꯤ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯇꯥꯕꯤꯕꯗꯨꯗ ꯑꯩꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯀꯔꯤ ꯈꯟꯈꯤꯒꯗꯒꯦ ꯍꯥꯏꯕ ꯀꯥꯎꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯣꯝꯗꯤ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯕꯅ ꯏꯃꯥꯅ ꯄꯤꯔꯝꯕꯁꯦ ꯂꯧꯕꯤꯗ꯭ꯔꯦ꯫ ꯂꯀꯛ ꯇꯧꯔꯒ ꯑꯩꯗꯤ ꯑꯗꯣꯝꯅ ꯄꯤꯔꯝꯕꯁꯦ ꯂꯧꯖꯕ ꯇꯥꯔꯦꯅꯦ." ꯁꯛꯈꯪꯗꯕ ꯄꯥꯈꯪꯗꯣ ꯀꯨꯃꯥꯔꯤꯅ ꯉꯥꯡꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯄꯩꯁꯥꯗꯣ ꯃꯉꯣꯟꯗ ꯄꯤꯔꯛꯂꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫